Social media da thagalakpa tongan ba I pausing myamgi mafamda thamjari ahanbada communist maitai dagi lokhatlaga Churchampur dagi ZRA paite kangbulal hoba ama Kukiland Dreamland yaukhre Burma da lan pangba chatpada asiba hakchang mayum yaurakidre Myanmar gi jungle da phumjinkhre Mathang da Facebook page Manipur violence dagi lokhatlaga mahairoi nupi masa ama molest tawramle maram da laiba Don Bosco College da mahitam libi nupi masa ama maram da laiba nupa masa amana numidang pung 8 lom tarakpa adwaida nupi masa adugi ka da nampu da changlaknaga machin menchinduna molest tawkhre hairi maduda nupi masa adu nanthoroktuna anakpada laiba mi tanaba lawrakpadagi miyam chensilaktuna kankhre Jenari ba nupa masa adu maram ramlungdagi kangba Moses kawi hairi mahak lot khibadagi thiba khangdana lairi thogdoga siga mari lainana sem khiba JSC na mara laiba nupa masa adu JSC da sinau haibagi demand da National Highway 2 ngai hak ban tawrure hairi thogdoga sigi matang da Senapati Women Police na case register tawkhre Loisilakpada Facebook page wawa launa horedagi lokhacharaga Breaking news Lampen chana kaithelgi People Store da sakhangdaba singna nongmai kapsilamle hairi miyoi ama nongmai na pale